Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau hingsagi irang nanglaba ngamkhaigi jila Jiribamda manung hanjinba mafam khara natana Jiribam municipality na konba mafamsingdadi security na ningthina irang laksinba ngamle. Pradhan Mantri Narendra Modi na hairi Bharat ki miyamna matam pumnamakta santi security amasung khumang chawsinbagi wakhalonda leptuna lei. Pradhan Mantri Awas Yojana gi makhada khungang amasung sahar gi lamda ahenba yum koti ahum saba kendra gi mantri mandol na yare amasung Orissa da BJP Legislature Party ki lusingba khanaba ngasi numiyungba matungda Bhubaneswar da mifam pangthoklagani. Hingsagi irang nanglaba ngamkhaigi jila Jiribamda manung hanjinba mafam khara natana Jiribam municipality na konba mafamsingdadi security na ningthina irang laksinba ngamle. Aikhoigi Jiribam pauming athem biswajitna ngaihaki mamangda pirakpa pauda hai Jiribam municipality gi mafamsingdadi security force na irang laksinduna pamdaba thodok thokpagi pau leite. Adumoinamag Borobekra subdivision dagi lanjenarakpa miyoi 539 lom hojiksu relief camp 3 ta sangjafam lawduna leiri. Marak asida Manipur gi Mukhyamantri Nongthomam Biren Singh athuba matamda Jiribam gi phibam yengsilagani haibagi thajaba leiri. Pradhan Mantri Narendra Modi na hairi Bharat ki miyamna matam pumnamakta santi security amasung khumang chawsinbagi wakhalonda leptuna lei. Pakistan gi hanagi Pradhan Mantri amasung PMLN gi makok Nawaz Sharif na Sri Modi da mahangna ahumlak subo oina Pradhan Mantri oirakpada nungaiba phongdoktuna social media da tharakpa paujal amagi paukhumda Sri Modi na wafam asi phongdokhibani. Sri Modi na hai Miyamgi yaifaba amasung makhoibu security lehenba haibasina matam pumnamakta mahaki khwaidagi hana paikhatkadaba thabak oiduna lei. Sri Nawaz Sharif na hai handaki mikhalda BJP na mai pakpa asi miyamna Sri Modi na lusingba oibabu thajaba adugi mayek sengba asengba mamini. Pakistan ki Pradhan Mantri Shehbaz Sharif na su Sri Modi na Bharat ki Pradhan Mantri oina wasak lorokpada nungaiba phongdorakli. Pradhan Mantri Modi na sumadugi damak Pakistan ki Pradhan Mantri bu thagatli. Pradhan Mantri Awas Yojana gi makhada khungang amasung sahar gi lamda ahenba yum koti ahum saba kendra gi mantri mandol na yare nauna semlaba NDA sarkar gi ngarang New Delhi da pangthokhiba mantri mandol gi ahanba mifam na wareb asi lawkhibani. Pradhan Mantri Awas Yojana asi kendra sarkar na lairaba mayum makai lejadaba khungang amasung sahar gi imung singda tangai fadaba khudong chaba singga loinana mateng pangnaba 2015 dagi thabak oina paikhatpa haukhibani. Scheme asigi makhada Haukiba sahi tara asida lairaba imungsingi damak punna yum koti mari lakun mathoi saba loikre. Sariba yum pumna masida toilet, LPG connection, electricity connection, toti connection amasung atay khudong saba kaya kendra amasung Rajya Sarkar gi atopa scheme sing punsinna duna hapli. Nauna semkiba kendra gi mantri mandol gi mantri kaya ngasidagi thabak paiba horagani. Makhoi sing adugi manungda mapan thawra mantri Dr. S. Jaishankar, Haksel Mantri JP Nada, Information amasung Broadcasting amadi Rail Mantri Aswani Baisno amasung Sports amasung Youth Affairs ki Mantri Mansukh Mandavia yauri. Makhoiga loinana Women and Child Development Mantri Annapurna Devi, Textiles Mantri Giriraj Singh, Power Mantri Manohar Lal, Cultural Mantri Gajendra Singh Shekhawat, Parliamentary Affairs Mantri Kiren Rijiju amasung Jal Shakti Mantri CR Patil su ngasidagi thabak paiba horagani. Law amasung Justice Mantri Arjun Ram Meghawal amadi Dr. Jitendra Singh su Science and Technology Mantri oina ngasidagi thabak paiba horaba yai. Mantri sing asina paigadaba pham ngarang numidang wairam laukthokibani. Tabiriba pawase Akasbani Imphal dagini. Orissa da BJP Legislature Party gi lusingba khanaba ngasi Bhubaneswar da mifam pangthoklagani. Lusingba khanbagi thabak tharam sing yangsinaba kendra gi Mantri Singh Rajnath Singh amasung Bhupender Yadav kendra gi observer hapkhre. Akasbani gi paumin hai Orissa da BJP na lusingba anoba sarkar ama hengdagi thabak pairagani. Ngasi numiyungba matungda Bhubaneswar da leiba BJP headquarters ta pangthokadoriba nauna mikhalda karaklaba BJP gi MLA singi mifam aduna Raijadugi mathangi Mukhyamantri oinaba makhoigi lusingba khangani. Ahanba BJP Mukhyamantri amasung Maki Mantri Mandol wasak lawbagi thorom hayeng numidang wairam Bhubaneswar gi Janata Maidan da pangthokani. Kendra gi Mantri Singh Rajnath Singh amasung Bhupender Yadav na BJP gi anoba legislature sing aduga wari sanaduna Mukhyamantri oigadaba misak adu amata oina yanaraga khangani.
Orishada mathanggi Mukhyamantri oiraba yai haina panariba misaksingi manungda dolgi senior MLA Suresh Pujari, KV Singh, Deo amasung Mohan Charan Maji yauri. Adumoinamak Raijadugi dolgi lusingbasingna Kendragi lusingbasingna Madhya Pradesh, Rajasthan amasung Chhattisgarh tawkhibagumna angakpa maong amada itha thajarudaba misak amagi ming laukthorokpa yai haina su panari. Kendrana Raija Singhi sel thungi phibam phagarhanbada mateng oinaba tax oina khongatkhiba apunba senphamdagi lupa koti lakh ama lising kunthra mapan June thagi oina Raija Singda pithakre. Sel thum mantraloina hai senpham asina Raija Sarkar singda sel thungi phibam phagarhanba amasung atai sel thadaba ngamhalagani. Uttar Pradesh na khwaidagi yamna lupa koti lising kunmanga, Bihar na lupa koti lising 13 hena, Madhya Pradesh na lupa koti lising 13 rom, amasung nongso Bengal na lupa koti lising 10 khare hena fangle. Handak pithariba senpham asiga loinana Kendrana chaliba sahi asigi June 10 phawbada Raija Singda pithakhiba senpham lupa koti lakh 2,900 sure. राष्ट्रीय स्वयं सेवक संघ RSS की सरसंघ चालक डॉक्टर मोहन भगवत हाइरी मतंग लेब गणतंत्र अमगिदमक शासक अमसुंग विरोधी अनिमक चमानना मरु ओय मांगना हाई राजनीति हाइबसी अमत ओइने यानब अमगी मखादा चटकदबनी. डॉक्टर भगवत नंगरांग नागपुर की रेसिमबागता संघ शिक्षा वर्ग अमसुंग कार्यकर्ता विकास लोइसिनबगी थरमदा वांगांखी. लेबा असिगी मखल मखा याम्बा सक्तमगी मरुओइबदु पल्लदुना महांगना हाई मखल मखा कयाना पुनसिनबा हाइबसे अखोइगी सक्तमनी अमसुंग अखोइना अमन अमगी धर्मगी वाखलोनबो इकाई खुमनगदबनी. मिजोराम की मुख्यमंत्री लालदू होमाना हाइरी महाकी सरकार असे पुन्ना लेंगाक शासन तौमिनबा हाइबा अनोबो मिजेंग अमगा लोइनना शक्ति पाइरखिबनी. आइजोल दंगरांग इंटर डिपार्टमेंटल मीटिंग द मंत्री सिंह अमसुंग ऑफिशियल सिंह द वांगांगबदा श्री लालदू होमाना हाई महाकी लेंगाक शासनगी मपुंगोइबो वाखलोनदी मिजोरामना हाना हाइबसिनी. मेघालय द तुरा पार्लियामेंट्री कंस्टिट्युएंसी दगी लोकसभा मिखल द माई पाकलबा मतुंगदा नौना खलबा MP सालेन संगमा ngarang Gembe Gregi MLA from Thadokre. Mangna Maki from Thadopagi say do Megalo Vidan Sabagi Commissioner Masung Secretary the Pisinki. Paumising the Wangang with the Mang Hai, Raja Dugi Miam the Sanbi with the Gimhak Mikal the Mai Palakpani, Magna Hai, Mahagna, Tabak Fang Daba, ILPM Masung Mahimasing Tambagi Wapam Sing Sabada Pukatkani. Malawi da Lebadugi Uparastrapati, Saulo Silima Masung Topamio Mapan Tongba aircraft Amatifam Kangdre. Malawi gi Rashtrapati Lazarus Sakawera gi office tagi thorokpa warol amana hai Malawi Defense Force ki aircraft adungrang leba adugi konung Lilongwe dagi paikhathibaga radar da ukhidre aircraft adu sahi yankhai mathoi suraba Uparashtrapati mahaki loinabi amasung atopa mioi nipan tongkhi aircraft adu leba adugi konung dagi paikhraga minute 95 gi matungda Majuju International Airport thonglagadabani adubu yorokhide thi hombagi thabakana sathari. FIFA World Cup 2026 AFC qualifiers ki ngasi Doha da sanagadaba second round gi match amada Bharat ki nupa gi team na Asian Champions Qatar ga thengnaragani. Match asi Bharat ki oinadi thoidaba yadabani. Match asi ngasi numidang pung 8 minute 15 da horagani. Qualifiers asi gi ahum suba round da sangnabagi dang Bharat na Group A da makok natraga mathang taba tangai fadabani. Manipur gi football sanaroi nupa masa mari haukiba May 16 tegi 19 phawba Imphal da All India Football Federation pangthokiba open trial adudagi khalle makoi sing adudi traugi S Moses Manipur FC gi ahong sangbam Avinash Kurkul Youth Club North ki Ngangbam Ronaldo amasung traugi ahibam Ronan Devani aroibada maroiba paw amuhana hingsa gi irang nang labangam khoi jila Jiribam da manung hanjinba mafam kharana tana Jiribam municipality na konba mafam singdadi security na ningthina irang laksinba ngamle. प्रधानमंत्री नरेंद्र मोदी ने हाइरी भारत की मियाम न मतम पुमना मक्ता शांति सिक्योरिटी अमसुंग खुंगमांग चौक्सिनबगी वाखलोंदा लेप्तुना लई. प्रधानमंत्री आवास योजना की मखादा खुंगंग अमसुंग शहर की लमदा अहेनबा युमकोती अहुम साबा केंद्र की मंत्रिमंडल ने यारे अमसुंग ओडिशा दा बीजेपी लेजिस्लेचर पार्टी की लुचिंग बखनबा ngasi numiyung ba matungda Bhubaneswar da mifam pangthoklagani pauloijare.